Manipurda Maihoroldagi Hoduna, Chakhau Sisi Naduna Amadi Thaduna Lagli. Hairiba Chakhau si Uttar Pradesh ki Lopam Singh da Pak Shana Thaduna, Australia Amadi New Zealand Yauna, Mapalibak Singh da Thadokga, Chaurba Shenpama Laukidore Haina, Sentinen Assamgi Pawamana Hairi. Chakhau si Mapalibak Singh da Thadok Nabagi Kayaching, Paikat Baloire Haiba Wapamasi, Agricultural and Processed Food Product Export Development Authority APEDA gi Division and Commissioner Deepak Agrawal na Phongdokhibani. APEDA gi Assistant General Manager CB Singhana hai Chakhau metric ton Maudra Uttar Pradesh ki Chandauli district ta leiba lomi chahum lomna thaduna puthokani. Chakhau asi kilogram amada lupa marphumanga oigani aduga process tawraga thadorokpada lupa chamaga humpu phawba yongani haina hairi. Mahakna makha takhibada ahubagi oina Australia amadi New Zealand leibak ta thadoklaba matung atopa leibak kayada su thanaba porom yatpa loire. APEDA na Chandauli district lomi singda Chakhau asi thanaba wari sanari amadi mafam ado Chakhau thabada yamna chanaba mafam oi. Loinana lomi amadi exporter singi oiba mifam amasu sinduna yonbada apanba leitanaba honare haina su haiki. Surya One Block ta leiba Anil Singha kauba miyoi amana ihan hanbo oina Chakhau thaba hokhibani. Anil na phongdorokpada ahanbagi oina mahang thakiba Chakhau adu chemical fertilizer sing yaudana organic oiba mawngda thabada mai pakhi. Tungda state adugi chief minister Yogi Adityanath ta mahakna Manipur gi Chakhau asi diabetes control tauba amasung lomi singi oina su achouba sinmilon semba yagani haiba wakhalon phongdokhiba leire hairi. Panba yabadi Chakhau asi Manipur gi oina yamna ngalngi matamdagi hauna ngasi phawba sinaduna lakli. Sahi asigi me thada su Chakhau asi Manipur gi ni haina GI tag phawba phangkhiba leikrabani. Chakhau asi iron gi chang yamna yawba vitamin E amadi antioxidant gi saruk singsu mapung phana yawribani. Mahaki mapan ithang thangba maku aduda anthocyanins ki chang khwaitagi yamna yawi haina akhangai singna phongdoknakhe. Diabetes amadi cancer laina phanbada maming leiraba chinjak amani. Yamna nungaitabadi lamdam asigi lehaudagi hokhiba Chakhau asi kanaba kya yawi amasung lomi kya gi sinmilonbu phangadoribani khangna Lengak asina su Manipur gi lomi singda pak sana thanaba thabak paikhat pasu udri. Isagi lejaramba kanaramba polam sing aikhoina munna thijinba heudabadagi atopa lamgi miyoi singna achouba senda lambi ama semkhiba yabagi phibamda leire. Aroibada Pawbilai News Reader video yengbiribu khudingmakpu thagatchari.